थोरक्तुना फुकहौगली ममाइदा पकलिबा हुमांग मरेकसिंगदो अमुक दैथोकली अदुगा सोर सांगना अमुक होंदोई करी मंगनु ngasiगी manglansidे तो चुंगलिबसिना कैगिनो पुंगना क्या ताख्रबजानुने अैगी फोनदुना कदोमदा लेख्रे मखुतना मारगा फोनदो थीरी मोन मयादा लैरिबा फोनदो लौखत्तुना यिंगली पुंगसिदे अमा मखाइ तारकपदा ngaidedana नोंगानगदबसु वाटली अैबु तुमथबा याखिगद्रा तुमथबा यानबा तुंबा थेंबा ताबनी ममा मसा ngamdabaniना सोनी ngantana haugatlaga imungi thaba ingkhang loisinli mapa sahogolaktuna sumang thilonga du sit singli ingkholomda mu changduna kai kaino thaba khara tausinli anil de makeup thokdaba makhai nungaina tumli सोनी दु थबक खरा कोमलक्तुना फोन दु लौथोकलगा लुवांग द मेसेज थारई ददा कैदोरिगे इबे मा याहौ थेंग आई ट्यूशन तौरी कोन थारके को होय होय ए आई दे खय याहौ थेंग जदे को ngasai dagi थबक तौरी नि खंगब्रा लोइबदा ngairi लाइरिक पारुरा दोइनी होरेन स्कूल चट्रिङै दा फोन तौरकपा काउनी को काउजरै तामो कैदौरिगे हजिबो हगोट्रिसिबो मबुंगी कादा कौकौदुना चंगी मसादु नोम हौदोई अनिलदो ममित नोइदुना सुक्तोकलगा वांगांगले अस येटख्रपोनी मसी अंगांगसे तुमसित का अमदा फाद्रिमी ngarang ehin kadai chatlogebा तुमसित फाद्रे हाइसे यारे पलेम साबिरनो चलो चादुम पुरो थगदोके नचिन पाउ सिंग्री अदुगा चा काइना पुरा अनि है चलो चादोम ता हाना पुरोमी तुम थुगाइबगिनी हगोलो यारे तामो थेंगबने आई स्कूल थेंकिनी चाकसु थोंदोइनी मतें खरा पांगुला इमासु मसांगमदे लाओको तामो अनिल सहगोलगा ममाय ममित ताथोकलुरे मचन नुपीबु कौदुना चंगलई अबेम इमादे हगोटख्रबो हगोटख्रबने मांगोलदा फमौबने नंगी चा सिजले टेबल दा चापोसु लेरे अनिल चादु लौरगा हाइरई इमागिदी आई पिरुरगे अदो तामो नंग ngasiदी चाक थोंबियो आई लाइरिक ngakta पागेबा ए लाइरिक याम पानिंगमगनी ngasiदी फरे थोंबिरगे पाजोरो आई बुलाइक याम पादोबदौना चा ग्लास अहुमगा चानबगा दु पुरगा थोख्रे अनिल सुमको होटलगा मथंदा खंजाहोई ngasiदी चाकसे अैन थोंबा तारबा सोमदा स्वीटी लाइरिक तो खुमजिलगा मरोन लैरिबा लाइरिक तो लामलगा लौई अदुगा हांगदोकलुबदा पासपोर्ट साइज की फोटो मना थरई लैमाइद उपसिलगा तारिबा फोटो दो लौखतके हाइदुना नोनथबदा फोन खिंगलई अनिल की कॉल ओइरमनी फोटो दु खुनगतलगा हन्न यिंगलुदना फोन दु पाइखतली हेलो केदोरमिनो नंगबो लाइरिक पारमबनी हौजिकपुदी लोइसिलेदा अदुदी तान चारेदा अदु नंगबु थबक याम चिनब्रो चिंदी स्कूल बुदी चटकनी खरा वाटली लोइसनदौबा अदो चाक थोंबमदा ताकपियोबा अैना चाक थोंबा तारे ngasiदी ममासु नारा लैबनिना अबेमदुसु इमुंगी थबक लोइसिनबगा स्कूल चटपगिगा खोटनबदा मा वारनी तौबनी सेस ताकथार लोइरे कैनो अदो चंफुत अम तौदोइनेबा अदोगा मुक्सोरीदा चमना थोंगो हाय इमाना चाकसु थोंबा हैद्रो हाइसे हैदबै नत्रो तंगोंदा ताकपियो हाइसे इसिंगदो हाना थांगतलो चांगदो यिंगलगा अदुगा चेंगदो चामगा सुजलो अदुगा सौरकपदो ngairaka yingo सौरकप खंगौद्रदी अहानबा थोंबनिना चाकतो इसिंग वाटलदी चेंग चंगदोइनी अदुगा हेलरसु पेतोइबा अदुना सोइदनबा सौरकपगिदुदने चेक तहौदोइबा यारबा कइनो चाक थोंबसिना असुलुरिसिबो ए चाक थोंबबु लुइ काई हो खरा सु थोंगो इबुंगो नुपा ओइरसु हैजिनबा कानबनी स्वीटी सौरकतोरे कइनो तामो इनमने चाक थोंबा ताकपिरिरो angang nang lairi pani haiba natro ha nang chaini ra kano yamna स्वीटी ना नंगी तो चाक थोंगन बै साउरी रा यारे नंग मुसुना यादु खिगलकन ताक तो बताओ खाबै दुना खरा कोटलगा चाक तो पेट प्रा कनब्रा तो यिंगु अनिल सु खाबै दुना खरा कोटलगा मखुतना पारे यिंगी
ꯆꯥꯛ ꯃꯥꯜꯂꯤ ꯁꯤꯗꯤ ꯆꯥꯛꯄꯨ ꯆꯥꯛ ꯃꯥꯟꯗ꯭ꯔꯗꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯝꯃꯣ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯑꯦꯟꯁꯥꯡꯁꯦ ꯑꯃꯨꯛ ꯇꯧꯔꯁꯦ ꯆꯝꯐꯨꯠꯀꯤꯗꯤ ꯁꯦꯝꯕ ꯂꯣꯏꯔꯕꯣ ꯀꯩ ꯇꯧꯗꯣꯏꯅꯣ ꯀꯣꯂꯤ ꯍꯋꯥꯏꯒ ꯀꯣꯕꯤꯒ ꯒꯖꯔꯒꯅꯤ ꯑꯁꯨꯝꯅ ꯁ꯭ꯋꯤꯇꯤꯅ ꯇꯥꯛꯂꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯤ ꯑꯩꯁꯨ ꯃꯍꯥꯎꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗꯀꯣ ꯅꯣꯡꯃꯅꯦ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉ ꯊꯤꯜꯂꯛꯀꯦ ꯌꯥꯖꯔꯦ ꯑꯗꯣꯗ ꯑꯩ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯍꯣꯏ ꯊꯝꯖꯔꯣ ꯗꯗꯥꯁꯨ ꯊꯕꯛ ꯆꯠꯄꯒꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ ꯊꯝꯃꯣ ꯁꯣꯅꯤꯅ ꯁꯦꯝ ꯁꯥꯔꯒ ꯃꯈꯣꯏ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯤ ꯑꯅꯤꯜꯅ ꯏꯃꯥ ꯅꯆꯥꯅ ꯑꯍꯥꯟꯕ ꯊꯣꯡꯕꯁꯤꯕꯨ ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯜꯁꯨ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯍꯨꯛꯆꯤꯜꯂꯤ ꯑꯗꯨꯗ ꯁꯣꯅꯤꯅ ꯑꯣꯏꯅ ꯑꯣꯛꯂꯛꯏ ꯏꯅꯝꯃꯅ ꯇꯥꯛꯄꯤꯔꯒ ꯊꯣꯡꯕꯅꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯇꯥꯃꯣ ꯑꯅꯤꯜꯗꯣ ꯆꯥꯛ ꯍꯥꯔꯛꯏ ꯃꯄꯥꯅ ꯏꯁꯤꯡ ꯒ꯭ꯂꯥꯁꯇꯣ ꯄꯤꯔꯛꯏ ꯏꯁꯤꯡꯗꯨ ꯊꯛꯅ ꯃꯆꯟꯗ ꯐꯩꯅ ꯌꯦꯡꯉꯛꯏ ꯃꯃꯥꯅ ꯌꯥꯝ ꯍꯥꯎꯔꯦ ꯏꯁꯥꯅ ꯊꯣꯡꯕ ꯑꯦꯟꯁꯥꯡꯁꯤ ꯑꯗꯣ ꯑꯆꯧꯕ ꯆꯝꯐꯨꯠꯁꯨ ꯆꯤꯅꯤꯗꯤ ꯈꯔ ꯊꯨꯝꯃꯜꯂꯤꯗ ꯏꯃꯥꯗꯤ ꯏꯅꯝꯃꯗꯣ ꯆꯤꯅꯤ ꯈꯔ ꯄꯥꯝꯂꯝꯅꯤ ꯑꯗꯨꯏꯅꯤ ꯏꯃꯥ ꯑꯉꯥꯡ ꯅꯪ ꯁꯣꯏꯔꯣꯏ ꯉꯁꯤ ꯑꯆꯧꯕ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯃꯥꯟꯅꯩꯅꯦꯍꯦ ꯍꯥꯏꯒꯨꯝꯗꯅ ꯃꯃꯥ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯦꯀꯣ ꯏꯃꯧ ꯅꯨꯄꯤꯗꯨꯃꯒ ꯂꯩꯔꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯣꯏꯗꯕ ꯃꯥꯜꯂꯤꯍꯦ ꯃꯃꯥ ꯑꯩꯗ ꯍꯧꯒꯠꯂꯧꯔꯒꯦꯗ ꯅꯣꯏ ꯆꯥꯖꯍꯧꯔꯣ ꯑꯅꯤꯜꯗꯨ ꯁꯥꯎꯕꯤꯡ ꯉꯥꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯕꯒ ꯅꯣꯛꯐꯦꯠꯇꯤ ꯇꯧꯈꯤꯕꯒꯨꯝ ꯇꯧꯏ ꯁꯣꯅꯤꯅ ꯎꯍꯧꯕꯅꯤ ꯃꯃꯥ ꯃꯄꯥꯗ ꯇꯛꯁꯤꯜꯍꯧꯏ ꯃꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯑꯗꯨꯗꯣ ꯌꯨꯝꯗ ꯂꯥꯛꯍꯜꯂꯁꯦꯕ ꯑꯩ ꯉꯝꯗ꯭ꯔꯦꯕ ꯆꯥꯛ ꯊꯣꯡꯕꯒ ꯅꯠꯇꯦ ꯅꯪꯕු ꯑꯌꯨꯛꯇꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯤꯕꯗꯨꯗꯤ ꯅꯨꯡꯗꯥꯡꯗ ꯑꯩꯅ ꯊꯣꯡꯉꯤꯗꯨꯗꯤ ꯁꯣꯅꯤꯗꯨ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯊꯥꯖꯒ ꯁꯨꯔꯃꯤꯂꯥꯒ ꯁꯨꯔꯃꯤꯒꯤ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ ꯊꯥꯖꯅ ꯅꯪꯕꯨ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯁꯨꯔꯃꯤꯂꯥꯅ ꯀꯩꯗꯧꯔꯨꯅꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯉꯥꯏꯅ ꯁꯨꯝ ꯃꯇꯝ ꯂꯦꯜꯂꯤ ꯍꯥꯏꯗꯨꯅꯤ ꯏꯁ ꯅꯨꯄꯤꯁꯦ ꯂꯩꯅꯥꯗꯤ ꯐꯖꯅ ꯍꯦꯟꯖꯤꯜꯂꯦꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦꯗ ꯊꯥꯖ ꯅꯨꯄꯤꯅ ꯍꯥꯟꯅ ꯍꯧꯕꯁꯦ ꯌꯥꯝ ꯋꯥꯕ ꯖꯥꯠꯅꯤꯗ ꯁꯨꯔꯃꯤꯂꯥꯗꯨ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯔꯩ ꯀꯣꯠꯂꯞ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ ꯊꯥꯖꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯏꯁ ꯑꯗꯣ ꯃꯥꯅꯕꯨ ꯀꯩ ꯍꯥꯏꯔꯤꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯑꯣꯡꯒ ꯎꯠꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯤ ꯈꯪꯗꯦ ꯃꯤ ꯊꯥꯖ ꯅꯨꯡꯁꯤꯕꯁꯨ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯃꯔꯨꯞꯀꯨꯝ ꯈꯜꯂꯤ ꯃꯆꯦꯒꯨꯝ ꯈꯜꯂꯤ ꯍꯥꯏ ꯈꯪꯗꯦꯗ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯃꯤ ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯉꯥꯎꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯃꯥꯕꯨ ꯑꯉꯥꯡꯅꯤꯅ ꯂꯥꯏꯕꯛꯇ ꯊꯦꯠꯄ꯭ꯔꯣ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯅꯨꯄꯥ ꯃꯥꯜꯂꯗꯅ ꯋꯥꯡ ꯆꯥꯎꯔꯒ ꯀꯌꯥꯗꯤ ꯅꯨꯡꯁꯤ ꯈꯪꯕ꯭ꯔꯥ ꯃꯁꯛꯁꯤꯒ ꯏꯕꯦꯝꯃ ꯌꯥꯔꯤ ꯉꯥꯎꯔꯒꯕꯨ ꯆꯠꯈꯤꯗꯧ ꯃꯥꯜꯂꯤꯅꯦ ꯑꯗꯨꯗꯤ ꯐꯩ ꯍꯥꯏꯅꯤ ꯃꯥꯅ ꯍꯔꯥꯎꯖꯅꯕ ꯅꯣꯏ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯋꯥꯔꯦꯕꯣ ꯁꯤꯡꯖꯨ ꯑꯗꯨꯝ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯒꯤꯗ ꯐꯝꯕ ꯁꯤꯡꯖꯨꯗꯣ ꯍꯥꯎꯗꯥꯏꯅꯦ ꯂꯥꯛꯑꯣ ꯍꯣꯏ ꯆꯥꯔꯨꯁꯤ ꯌꯥꯏ ꯃꯉꯥꯡꯒ ꯂꯨꯋꯥꯡꯒꯗꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯏ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅ ꯒꯥꯔꯤꯗꯨ ꯊꯧꯔꯤ ꯂꯨꯋꯥꯡꯅ ꯚꯥꯏ ꯉꯁꯤꯗꯤ ꯁꯣꯅꯤ ꯍꯣꯏꯔꯣꯝꯗ ꯆꯠꯂꯨꯁꯤ ꯎꯗꯕ ꯀꯨꯏꯔꯦꯕ ꯑꯩꯈꯣꯏ ꯅꯨꯄꯤꯗꯣ ꯃꯉꯥꯡꯅ ꯌꯥꯔꯦꯗ ꯑꯩ ꯑꯃꯨꯛ ꯏꯊꯟꯗ ꯍꯨꯟꯗꯣꯛꯂꯝꯃꯒꯦ ꯍꯥꯏꯔꯣ ꯅꯍꯥꯟꯃꯨꯛꯀꯤ ꯑꯗꯨꯃꯥꯏꯅ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯗꯤ ꯚꯥꯏ ꯑꯩꯅ ꯅꯠꯇꯦꯀꯣ ꯌꯥꯔꯦ ꯆꯠꯂꯨꯁꯦꯕ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯉ ꯂꯥꯛꯁꯦ ꯍꯜꯂꯛꯄꯗ ꯁꯨꯔꯃꯤ ꯍꯣꯏꯔꯣꯝꯗꯁꯨ ꯌꯧꯔꯛꯁꯦ ꯅꯣꯏꯅ ꯈꯤꯠ ꯍꯦꯜꯂꯦ ꯏꯔꯥꯡꯗꯤ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤ ꯒꯥꯔꯤ ꯄꯨꯖꯔꯛꯑꯅꯤ ꯅꯪꯒ ꯄꯨꯟꯅ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯀꯣ ꯏꯕꯥꯅꯤ ꯈꯛ ꯆꯠꯄꯅꯤꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯅ ꯅꯨꯡꯉꯥꯏꯇꯧꯅꯤꯗ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯅꯇꯨꯗꯣ ꯊꯣꯔꯛꯑꯗꯤ ꯅꯇꯥꯎ ꯑꯃ ꯂꯩ ꯍꯥꯏꯕꯒ ꯂꯣꯏ ꯀꯥꯎꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯁ ꯋꯥꯇꯥꯁꯤꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯃꯉꯥꯡꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯣꯔꯛꯏ ꯃꯄꯥ ꯃꯪꯂꯦꯝꯅ ꯍꯩ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯑꯃꯨꯛ ꯀꯗꯥꯏꯗ ꯆꯠꯇꯣꯔꯤꯕꯅꯣ ꯄꯥꯕꯣ ꯂꯨꯋꯥꯡ ꯍꯣꯏꯗꯨꯅꯤ ꯂꯨꯋꯥꯡ ꯅꯈꯣꯏ ꯉꯥꯎꯁꯤꯟꯅꯒꯅꯨ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯊꯦꯡꯂꯛꯀꯅꯨ ꯍꯣꯏ ꯄꯥꯕꯨꯡ ꯃꯈꯣꯏ ꯑꯅꯤꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯗꯨꯝ ꯊꯤꯜꯂꯛꯄ ꯌꯥꯕꯗꯨꯗ ꯒꯥꯔꯤꯒ ꯑꯃꯨꯛ ꯄꯨꯔꯛꯏꯅꯦꯕ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯤꯀꯣ ꯑꯁꯨꯝꯅ ꯂꯨꯋꯥꯡꯁꯨ ꯃꯌꯨꯝꯗ ꯆꯪꯉꯨꯔꯒ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔ ꯊꯣꯔꯛꯏ ꯁꯣꯅꯤꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯨꯋꯥꯡꯗꯣ ꯁꯣꯅꯤꯗ ꯐꯣꯟ ꯇꯧꯏ
ꯑꯗꯨꯕꯨ ꯄꯥꯏꯈꯠꯂꯛꯇꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯐꯣꯟ ꯄꯥꯏꯔꯛꯇꯤ ꯚꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯑꯗꯨꯗꯤ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯍꯜꯂꯤꯅꯤꯅꯦ ꯋꯥ ꯉꯥꯡꯅ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯤ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯀꯩꯗꯧ ꯂꯩꯔꯨꯒꯦꯕ ꯐꯣꯟꯒ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯣ ꯁꯛꯇꯥ ꯊꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯁꯛ ꯐꯖꯕꯤ ꯊꯣꯡꯒꯥꯜ ꯐꯥꯎꯗ ꯊꯣꯔꯛꯑꯣ ꯅꯣꯏ ꯊꯣꯡꯒꯥꯜꯗ ꯂꯩ ꯑꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯑꯗꯨꯗ ꯅꯃꯥꯏ ꯃꯆꯥꯗꯣ ꯁꯤꯠꯇꯠꯄꯤꯒꯦ ꯇꯧꯕ ꯊꯣꯔꯛꯑꯣ ꯁꯠ ꯀꯨꯏꯕ ꯌꯥꯔꯣꯏ ꯃꯤ ꯍꯣꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ ꯁꯣꯅꯤꯗꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯄꯣꯠꯅꯤ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯅꯁꯛꯇꯣ ꯎꯗ ꯀꯨꯏꯔꯦꯅ ꯌꯦꯡꯕ ꯂꯥꯛꯏꯅꯤ ꯌꯥꯗꯕ꯭ꯔꯣ ꯎꯔꯕꯅꯤꯅ ꯆꯪꯉꯒꯦꯀꯣ ꯉꯥꯏꯈꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯍꯥꯏꯔꯛꯑꯣ ꯁꯠ ꯑꯩꯈꯣꯏ ꯇꯥꯃꯣꯗꯣ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤꯕ ꯁꯣꯅꯤꯒꯤ ꯃꯃꯥꯏꯗꯨꯗ ꯄꯛꯂꯤꯕ ꯆꯥꯛ ꯃꯔꯨꯗꯣ ꯃꯈꯨꯠꯇꯨꯅ ꯂꯧꯊꯣꯛꯂꯒ ꯂꯨꯋꯥꯡꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯅꯆꯤꯟ ꯇꯦꯡꯊꯣꯔꯛꯇ꯭ꯔꯕꯣ ꯌꯥꯔꯦ ꯆꯪꯉꯨ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯆꯪꯖꯈ꯭ꯔꯒꯦ ꯆꯪꯈ꯭ꯔꯦ ꯁꯣꯅꯤ ꯂꯨꯋꯥꯡꯒ ꯃꯉꯥꯡꯒꯁꯨ ꯍꯜꯂꯛꯏ ꯅꯨꯃꯤꯗꯥꯡ ꯌꯥꯆꯪꯂꯛꯄꯗꯅꯤ ꯃꯦꯝꯆꯥꯅ ꯌꯥꯆꯪꯕꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯂꯤ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯒ ꯃꯆꯥꯏ ꯃꯅꯥꯛ ꯆꯪꯂꯛꯏ ꯂꯨꯋꯥꯡꯗꯨ ꯂꯥꯏꯔꯤꯛ ꯄꯥꯔ ꯂꯩꯔꯝꯕꯣꯏ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯩꯗꯧꯔꯤ ꯁꯨꯔꯃꯤꯂꯥ ꯃꯉꯥꯡꯒꯤ ꯋꯥꯆꯦꯞ ꯗꯤꯄꯤꯗꯣ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯤꯞꯂꯤ ꯃꯊꯟꯗ ꯈꯟꯖꯩ ꯀꯅꯥꯒꯕꯨ ꯆꯠꯃꯤꯟꯅꯔꯒ ꯀꯥꯞꯄꯨꯔꯤ ꯐꯣꯇꯣꯅꯣ ꯈꯪꯗꯦꯕ ꯐꯣꯇꯣꯗꯨ ꯅꯥꯜꯂꯒ ꯍꯥꯏꯖꯩ ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕ ꯅꯪꯁꯦ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯈꯤꯕ ꯁꯨꯛꯉꯝ ꯉꯝꯂꯣꯏ ꯑꯩꯗꯤ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯗꯣꯏꯅꯤ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯁ꯭ꯀꯨꯜ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯦꯛꯁꯀꯔꯁꯟ ꯆꯠꯀꯗꯕ ꯅꯨꯃꯤꯠꯅꯤ ꯃꯉꯥꯡ ꯂꯨꯋꯥꯡ ꯑꯃꯗꯤ ꯁ꯭ꯋꯤꯇꯤꯁꯨ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯁꯀꯔꯁꯟ ꯆꯠꯄꯒꯤ ꯂꯣꯏꯁꯤꯟꯅꯔꯤ ꯂꯨꯋꯥꯡꯒ ꯃꯉꯥꯡꯒꯗꯤ ꯁꯤꯜ ꯂꯥꯡꯕ ꯌꯥꯎꯔꯨꯕꯅ ꯉꯟꯇꯥꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯧꯔꯛꯅꯗꯨꯅ ꯅꯨꯄꯥ ꯅꯨꯄꯤ ꯇꯣꯉꯥꯟ ꯕꯁ ꯑꯅꯤ ꯑꯔꯦꯟꯖ ꯇꯧꯗꯨꯅ ꯊꯝꯂꯦ ꯃꯥꯒꯤ ꯃꯐꯝꯗ ꯀꯥꯈꯠꯅꯗꯨꯅ ꯂꯣꯏꯅ ꯇꯣꯡꯅꯈ꯭ꯔꯦ ꯅꯨꯄꯥꯒꯤ ꯃꯁꯤꯡꯅ ꯈꯔ ꯍꯦꯟꯕꯅ ꯁꯤꯟ ꯂꯥꯡꯂꯤꯕ ꯃꯈꯣꯏ ꯈꯔꯗꯤ ꯆꯟꯗꯗꯨꯅ ꯅꯨꯄꯤꯒꯤ ꯕꯁꯇ ꯇꯣꯡꯂꯛꯏ ꯃꯗꯨꯗ ꯃꯉꯥꯡꯁꯨ ꯌꯥꯎꯔꯝꯃꯤ ꯃꯉꯥꯡꯅ ꯕꯁ ꯀꯥꯈꯠꯂꯛꯄꯗ ꯁ꯭ꯋꯤꯇꯤꯒꯤ ꯍꯦꯛ ꯃꯤꯠꯆꯥꯅꯔꯨꯔꯦ ꯃꯉꯥꯡꯗꯣ ꯍꯩꯅꯗꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯈꯤ ꯇꯥꯟꯖꯥꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ ꯀꯣꯏꯕꯗꯣ ꯐꯖꯅ ꯆꯠꯂꯨꯀꯣ ꯃꯉꯥꯡ ꯅꯃꯤꯠ ꯅꯅꯥ ꯆꯣꯏꯒꯅꯨ ꯑꯩ ꯉꯁꯤꯗꯤ ꯉꯥꯛꯇ ꯀꯣꯏꯊꯔꯨꯒꯦꯀꯣ ꯅꯣ ꯗꯤꯁꯇꯔꯕ ꯀꯩꯁꯨ ꯌꯦꯠꯄꯤꯔꯣꯏꯌꯦ ꯑꯗꯣ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯆꯠꯄꯅꯤꯅ ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯑꯃꯨꯛ ꯅꯥꯒꯅꯤꯕ ꯑꯩꯅ ꯅꯥꯔꯒ ꯅꯪꯅ ꯋꯥꯕꯤꯔꯤꯅꯦꯀꯣ ꯍꯣ ꯍꯌꯦꯡꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯀꯥꯎꯔꯕꯣ ꯀꯥꯎꯏꯅꯦ ꯑꯩ ꯂꯥꯛꯀꯅꯤꯀꯣ ꯅꯪꯗ ꯁꯣꯏꯒꯅꯨ ꯑꯆꯥꯄꯣꯠ ꯆꯥꯕ ꯂꯥꯛꯄꯕꯨ ꯀꯥꯎꯕ ꯌꯥꯕ꯭ꯔꯅꯦ ꯄꯨꯡ 2ꯗ ꯂꯥꯛꯀꯗꯧꯅꯤꯀꯣ ꯃꯉꯥꯡꯗꯣ ꯃꯦꯁꯦꯖ ꯍꯟꯈꯤꯗ꯭ꯔꯦ ꯊꯣꯡꯅꯥꯡ ꯃꯇꯥꯏꯔꯣꯝꯗ ꯐꯝꯕꯅꯤꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯄ ꯑꯍꯤꯡꯕ ꯅꯨꯡꯁꯤꯠꯅ ꯌꯩꯕꯗ ꯋꯥꯈꯜꯒꯤ ꯏꯄꯥꯛ ꯏꯄꯣꯝꯗ ꯂꯥꯛꯂꯦ ꯅꯤꯡꯁꯤꯡꯕꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯦ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯍꯦꯄꯤ ꯕꯔꯊꯗꯦ ꯃꯉꯥꯡ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯦꯀꯤꯡ ꯇꯧꯔꯕ ꯄꯤꯛꯇꯛ ꯇꯧꯕ ꯕꯣꯛꯁꯇꯣ ꯃꯉꯥꯡꯗ ꯄꯤ ꯊꯦꯡꯛ ꯌꯨ ꯒꯤꯐꯇꯨ ꯂꯧꯁꯤꯜꯂꯤ ꯃꯉꯥꯡ ꯌꯨꯝ ꯌꯧꯔꯒ ꯌꯦꯡꯉꯣ ꯑꯗꯨꯒ ꯀꯣꯜ ꯇꯧꯔꯛꯑꯣ ꯀꯃꯥꯏꯅ ꯐꯣꯟ ꯇꯧꯔꯛꯇꯣꯏꯕ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯗꯨꯝ ꯈꯪꯅꯤ ꯕꯥꯏ ꯁ꯭ꯋꯤꯇꯤꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯤꯊꯨꯞꯅ ꯎꯏꯁꯤꯜꯂꯞ ꯇꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯃꯤꯅꯣꯛꯇꯨꯒ ꯂꯪꯂꯕ ꯌꯥꯇꯣꯟꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜꯗꯨꯅ ꯃꯉꯥꯡꯕꯨ ꯁꯨꯃꯠꯈ꯭ꯔꯕꯁꯨ ꯋꯥꯗꯤ ꯉꯥꯡꯗꯅ ꯄꯤꯁꯨꯝ ꯑꯅꯤ ꯆꯤꯡꯈꯥꯏꯅꯔꯒ ꯌꯦꯡꯍꯧꯔꯤꯕ ꯃꯉꯥꯡꯒꯤ ꯃꯤꯠꯌꯦꯡꯗꯨꯁꯨ ꯀꯂꯛꯅꯐꯝ ꯑꯣꯏꯅꯔꯤ ꯃꯉꯥꯡ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯄꯦꯀꯤꯡꯗꯣ ꯍꯥꯡꯗꯣꯛꯂ ꯌꯦꯡꯉꯤ ꯁꯤꯜꯚꯔ ꯀꯂꯔꯒꯤ ꯈꯨꯗꯥꯡ ꯒꯥꯔꯤ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯅꯥꯟꯅ ꯊꯨꯞꯂꯕ ꯆꯦ ꯑꯃꯁꯨ ꯊꯦꯡꯅꯔꯦ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯤ ꯃꯉꯥꯡ I love you too ꯌꯥꯝ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯄꯥꯎꯈꯨꯝꯗꯣ ꯌꯥꯝꯅ ꯇꯦꯟꯅ ꯂꯥꯏꯅ ꯄꯥꯎꯈꯨꯝ ꯐꯪꯂꯕꯁꯨ ꯄꯦꯟꯖꯗꯕ ꯑꯃꯗꯤ ꯐꯥꯎꯔꯤ ꯃꯉꯥꯡꯗꯣ ꯆꯦꯗꯨꯒꯤ ꯃꯈꯥ ꯈꯔ ꯆꯠꯊꯔꯒ ꯄꯤꯛꯇꯅ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯏꯔꯤꯕꯗꯣ ꯎꯔꯗꯨꯅ ꯑꯃꯨꯛ ꯐꯣꯟꯗꯨꯗ ꯅꯝꯃꯤ ꯍꯜꯂꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯈꯪꯖꯕꯗꯣ ꯑꯗꯨꯗꯤ ꯍꯥꯏꯔꯛꯎꯅꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯑꯩꯕꯨ ꯅꯪꯒꯤ ꯆꯥꯡꯌꯦꯡ ꯇꯧꯅꯕ ꯂꯦꯕꯣꯔꯦꯇꯔꯤ ꯑꯣꯏꯅ ꯎꯔꯕꯣ
Kay watana dude. Ado ngasidi pakhum phanglaba natro. Ahang ba chesam da iraga pirakpa pakhum do aigi thamoisina ipen pen da bagum tawi. Kay gya. Khangde. Ado nangi jimbaldagi amuk pa yaudana amuk tanga hairo. Ikai bagini aina chida ira pirido. Hausikti ikai ranoba hairo obase taragi. Ai nangbu nungsiye. Garigi mingsilduda thongnaududa makokto yesilli. Khadangna saidang fam lauriba makuttagi nanthabada baski sitta famli haibado ningsinglai. Handaki birthday sidadi nangbu yaifanabagidamagta wahai ama phauba haibagi thongna leitreko aingonda. Mayam harau tayamna nungaina chatli. Pung kharagi matungda khopum yori. Mahi bastagi kumthanakre. Mana purakpa chana thaknabasingdo mafam chaba yenglaga punna chaminari. Mangang di bus tongbagi makok ngaubagi kaya chaningdaduna khara charaga hagulagle. Chingsang paring uribado tamna yengthoklui. Anakpada uriba achauba nungdumsing hauriba upalwapalsing ado adumak ningthizari. Chingchepta leiri achauba nunggi chingdumduda isinlaga leiriba mami singdo mangangi makhutna haifet nanthokli aduga mathanda khanjai. Nungjausigi fazabase eriba maming singsina magun haptoribra natraga manghandoribra. Luwangna mangangbu kau-kauduna lai. Nangdi nathanda swaida kaidoramino. Swai mafamse yam ingna fazayi. Sidi aigi swimming iramge. Khotpa yaba kaino mathira iluwang. Yareba adumai isinbado tawranomi. Nungsigi asengba fazabado uba fangibra. Yengune mayamna koiba laaga yaksilliba mayamse. Hoise laose asom chaluseba waterfall laibado adomda. Makoini su waterfall adomda amuk lai. Sweetie suma manabi kharaga photo kapaga selfie bu tawbo asumna nungai ne excursion do mapung phana halaki. Nungai bra koiba chatpa. Nungai photo tharo WhatsApp da. Thargi yengo. Waterfall da kapa photo ma thazili. Nangi photo haibani. Aigidi amatta ka fodre. Luangi cameraman oiri kanda. Ado hayeng pung ani kauni ko. Kauzaroi be mai khoi. Chak tokpaga luang mangang da ko tori. Hayeng di suti suai aduna nang kainom di kong batabani ne. Suti oi bagiro haisa. Hayeng se tang kyano nangi birthday natro. Aigi pok numit se ningdi ningsing bidi bo oire ko. Kaidobe kaudoino nangi na pok numit po. Birthday party tawroi dro haisa. Tawroi da midang do oina chak tawrose yaiduna. Adudi babao hini yaroi ayukto in tawsidana. Hoine adudi aikhuida nganta lao aduga loya so hobiro. Hoine. Palilube hapote ne phone bu tawsilei. Ngayak payo conference pirake. Loyana ibo nang na tuga wari tawra dum leirabo. Phone torpo kuding waiting adum leirido. Luwangna aikhui mangang do gyan am tabani ko. Nupi angang yi wa changmanati. Loyana Luang, bai, noi kamai torige, nungai ribo. Nungai ri bai, nangdi. Aisu nungai da. Aikoi birthday boy se matuna wish pitringi da. Aina hana advance wish pigi na phone tora ini ne. Mangang na. Nang yahau yam thenge, bus nang toribo. Luang na. Hayeng do mangang hoi da lao. Nganta na hagolam, ay lo balake. Yare bo, ay dum laage. Luang na. Nang so kogi school pula de nungai daw nibo. Loyana, college kado ko kuiraroi aduda punna tamuse. Mangangna, ay di general tamroi. Luangna, adudi college tadi ibani khakta ngairani ni loya. Lairik heiba mi ni dana madi. Mangangna, akoi di lairik heizadabani na training gumba ma tahova na fadaw malaba. Noi di UPSC ga exam thadoi natro. Loyana, balo he tabada wari da wari se. Mangangna, Loya, hayeng soidana lao ko. Laktrade ay di saudo ni. Birthday tawbo nati ko chumna chak sarama chamina se haibani. Somdana Anil mapaga wari sanay. Ibungo, nanggi thabak di kamain tawriba.
ꯃꯇꯝ ꯈꯔ ꯑꯩ ꯊꯕꯛ ꯂꯦꯞꯄ ꯇꯥꯔꯤ ꯕꯕꯥ ꯑꯩꯅ ꯊꯕꯛ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯨ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯑꯩ PhD ꯇꯧꯕ ꯇꯥꯔꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯅꯣꯏꯅ ꯐꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯈꯣꯏ ꯑꯕꯦꯝꯗꯤ ꯀꯩꯗꯧꯍꯧꯔꯤꯒꯦ ꯂꯥꯏꯔꯤꯛ ꯇꯧꯍꯧꯕꯅꯤ ꯃꯥꯒꯤ ꯀꯥꯗ ꯕꯕꯥꯁꯨ ꯄꯣꯊꯥꯕꯤꯔꯔꯣ ꯑꯩ ꯑꯕꯦꯝꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯔꯨꯈꯤꯒꯦ ꯃꯆꯟꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯑꯕꯦꯝ ꯇꯥꯃꯣ ꯀꯩ ꯍꯥꯏꯒꯦ ꯂꯥꯏꯔꯤꯛ ꯄꯥꯏꯔ ꯎꯏꯔꯤꯔꯣ ꯅꯪꯕꯣ ꯌꯦꯠꯄ ꯑꯃꯨꯛ ꯆꯪꯉꯛꯏꯔꯣ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯕꯤꯒꯦ ꯇꯧꯅꯤꯅꯦ ꯁꯦꯁ ꯀꯩ ꯄꯥꯎꯅꯣ ꯇꯥꯃꯣ ꯇꯥꯔꯒꯦ ꯑꯩꯅ ꯊꯥꯈꯤꯕ ꯅꯦꯠ ꯑꯦꯛꯖꯥꯝꯗꯣ ꯄꯥꯁ ꯇꯧꯔꯛꯏ ꯑꯗꯨꯅ PhD ꯇꯧꯕ ꯆꯠꯄ ꯇꯥꯔꯦ ꯑꯦꯗꯃꯤꯁꯟꯁꯨ ꯐꯪꯂꯦ ꯑꯌꯥ ꯑꯗꯨꯒ ꯅꯍꯥꯟ ꯀꯩ ꯍꯥꯏꯗꯕ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ ꯑꯗꯨꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗꯗꯤ ꯆꯠꯂꯅꯤ ꯁꯨꯔꯃꯤꯂꯥ ꯐꯃꯨꯡꯗ ꯍꯤꯞꯂꯝꯕꯗꯣ ꯂꯩꯇꯥꯅ ꯏꯐꯝ ꯈꯪꯗꯦ ꯌꯦꯠꯂꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯑꯣꯏꯔꯣꯝꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯂꯩ ꯑꯊꯦꯡꯕ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯏꯪꯕ ꯅꯨꯡꯁꯤꯠꯅ ꯃꯃꯥꯏꯗ ꯌꯩꯁꯤꯜꯂꯛꯄꯗ ꯃꯃꯤꯠ ꯑꯣꯏꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯨꯏ ꯁꯨꯔꯃꯤꯂꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗ ꯃꯉꯥꯡ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ ꯁꯨꯔꯃꯤꯂꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯃꯥꯏꯗꯨ ꯅꯥꯜꯂꯨꯒꯦ ꯇꯧꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯉꯥꯡꯗꯣ ꯊꯣꯡꯅꯥꯎꯒꯤ ꯄꯔꯗꯥꯔꯅ ꯍꯥꯏꯅ ꯍꯨꯝꯅ ꯂꯩꯕꯗꯨꯒꯤ ꯃꯔꯨꯝꯗ ꯊꯥꯖꯅ ꯂꯩꯆꯤꯜꯂꯛꯇꯒꯤ ꯂꯣꯟꯅ ꯌꯦꯡꯂꯛꯂꯤꯕꯗꯣ ꯁꯨꯔꯃꯤꯂꯥꯅ ꯎꯔꯛꯏ ꯏꯀꯥꯏꯖꯔꯗꯨꯅ ꯃꯊꯟꯇ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯟꯖꯩ ꯊꯥꯕꯜ ꯅꯪꯁꯨ ꯑꯩꯕꯨ ꯂꯛꯅꯕꯤꯔꯅꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯂꯩꯇꯥꯐꯝ ꯈꯪꯍꯟꯗ꯭ꯔꯤꯕ ꯄꯨꯟꯁꯤꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯈꯨꯗꯤꯗ ꯃꯍꯥꯛꯀ ꯊꯦꯡꯅꯈꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯅꯪꯉꯣꯟꯗ ꯂꯨꯞꯆꯈꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯥꯏꯔꯕꯁꯨ ꯅꯪꯕꯨꯗꯤ ꯊꯃꯣꯏꯁꯤꯅ ꯅꯨꯡꯁꯤꯔꯨꯔꯦ ꯄꯟꯊꯨꯡꯅ ꯄꯣꯂꯣꯏ ꯑꯣꯏꯅꯤꯡꯂꯣꯏꯗꯕ ꯅꯨꯡꯁꯤꯕꯕꯨ ꯂꯩꯅꯕ꯭ꯔꯥ ꯅꯨꯡꯁꯤꯔꯨꯕꯅ ꯏꯀꯥꯏ ꯊꯤꯕꯤ ꯃꯄꯣꯛꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄꯁꯨ ꯉꯝꯗꯔꯦ ꯑꯌꯨꯛ ꯑꯉꯟꯕꯗꯅꯤ ꯃꯦꯝꯆꯥꯗꯣ ꯁꯨꯔꯖꯗꯦꯕꯗ ꯙꯨꯞ ꯀꯠꯂꯤ ꯃꯪꯂꯦꯝꯁꯨ ꯋꯥꯀꯤꯡ ꯆꯠꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯏ ꯙꯨꯞ ꯀꯠꯄ ꯂꯣꯏꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯂꯣꯏꯁꯤꯟꯕ ꯂꯥꯛꯅꯩ ꯃꯆꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯀꯩꯅꯣ ꯀꯠꯅꯕ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯦꯡꯂꯤ ꯃꯉꯥꯡꯁꯨ ꯉꯁꯤꯗꯤ ꯇꯨꯏꯁꯟ ꯆꯠꯇ꯭ꯔꯦ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯏꯕꯨꯡꯉꯣ ꯅꯃꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯂꯨꯋꯥꯡꯂꯣ ꯂꯨꯋꯥꯡꯒ ꯂꯣꯌꯥꯒꯅꯤ ꯏꯃꯥ ꯏꯆꯥ ꯂꯣꯌꯥꯗꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯁ꯭ꯀꯨꯜ ꯄꯨꯟꯗ꯭ꯔꯃꯤꯅ ꯄꯥꯛ ꯊꯦꯡꯅꯗ꯭ꯔꯦ ꯄꯨꯡꯁꯦ ꯊꯦꯡꯈꯤꯅꯤ ꯏꯔꯨꯖꯅꯕ ꯇꯧꯔꯨꯔ ꯆꯠꯂꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗ ꯈꯨꯔꯨꯝꯖꯗꯨꯅꯅꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯅꯕ ꯅꯤꯖꯒꯗꯕꯅꯤ ꯆꯠꯂꯣ ꯏꯔꯨ ꯊꯣꯛꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯃꯉꯥꯡꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯆꯪꯉꯛꯏ ꯇꯥꯟ ꯆꯥꯅꯅ ꯁꯨꯔꯃꯤꯂꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯍꯦꯄꯤ ꯕꯔꯊꯗꯦ ꯗꯗꯥ ꯃꯆꯥ ꯍꯩꯠ ꯑꯍꯜꯅ ꯑꯉꯥꯡ ꯁꯥꯕ ꯐꯔꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯇꯝ ꯆꯞ ꯆꯥꯅꯒ ꯋꯤꯁ ꯄꯤꯔꯛꯏꯅꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯄꯨꯡ 9:02 ꯄꯣꯛꯄꯅꯤ ꯄꯨꯡꯗꯣ ꯌꯦꯡꯉꯨ ꯁꯨꯔꯃꯤꯂꯥꯁꯨ ꯄꯨꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯌꯥ ꯑꯗꯨꯅꯤ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯅꯤ ꯃꯉꯥꯡꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯔꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅꯗꯤ ꯈꯪꯂꯝꯒꯅꯤ ꯃꯦꯝꯆꯥꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯁꯣꯝꯗ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯁꯨꯔꯃꯤ ꯑꯩ ꯊꯝꯃꯒꯦ ꯏꯃꯥꯅ ꯁꯣꯝꯗ ꯀꯧꯔꯦ ꯂꯥꯏ ꯈꯨꯔꯨꯝꯃꯨꯈꯤꯒꯦ ꯃꯦꯝꯆꯥꯅ ꯇꯥꯛꯂꯒ ꯃꯉꯥꯡꯕꯨ ꯅꯤꯡꯊꯤꯖꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯈꯨꯔꯨꯝꯖꯍꯜꯂꯤ ꯃꯉꯥꯡꯗꯨ ꯈꯨ ꯂꯩꯇꯥꯅ ꯊꯝꯂꯒ ꯃꯈꯨꯠ ꯑꯅꯤ ꯊꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯃꯥꯏ ꯅꯣꯟꯊꯔꯞ ꯇꯧꯅ ꯈꯨꯔꯨꯝꯖꯔꯤ ꯃꯆꯤꯟꯗꯁꯨ ꯀꯩꯅꯣ ꯁꯣꯜꯂꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯅꯤꯔꯤꯕꯅꯣ ꯈꯪꯗꯦ ꯐꯅ ꯀꯨꯏꯅ ꯃꯨꯛꯊꯗꯨꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯃꯔꯥꯏꯕꯛ ꯂꯩꯇꯥꯅ ꯅꯣꯟꯊꯔꯒ ꯑꯃꯨꯛ ꯈꯨꯔꯨꯝꯖꯩ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ ꯃꯄꯣꯛꯅꯤ ꯅꯨꯡꯁꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯏꯃꯥ ꯉꯁꯤ ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯕꯅ ꯅꯆꯥꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟꯁꯦ ꯎꯕ ꯐꯪꯂꯤꯕꯅꯤ ꯏꯃꯥꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦꯀꯣ ꯑꯩ ꯏꯃꯥ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯅꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕꯤꯌꯨꯀꯣ ꯏꯃꯥ ꯍꯥꯏ ꯑꯉꯥꯎꯕꯁꯤꯗꯤ ꯅꯄꯣꯛ ꯅꯨꯃꯤꯠꯇꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯏꯁꯥꯒꯤ ꯃꯤꯠꯀꯤ ꯄꯤ ꯎꯅꯤꯡꯗꯦ ꯅꯃꯥꯅ ꯆꯥꯗꯤ ꯀꯩꯗꯧꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯨꯡꯁꯤ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯅꯃꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯅ ꯀꯝꯗꯧꯔꯕ
ꯄꯥꯕꯨꯡ ꯌꯧꯔꯛꯑꯅꯤꯌꯦ ꯑꯩꯁꯨ ꯌꯦꯟ ꯂꯩꯔꯨꯔꯒꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯣ ꯂꯩꯔꯨꯔꯣ ꯃꯉꯥꯡꯁꯨ ꯒꯥꯔꯤ ꯊꯧꯗꯣꯛꯂꯒ ꯌꯦꯟ ꯂꯩꯕ ꯆꯠꯈ꯭ꯔꯦ ꯀꯩꯅꯣ ꯅꯃꯥꯅ ꯆꯥꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯁꯤꯗ ꯀꯞꯅꯗꯅ ꯂꯩꯔꯝꯃꯤꯗꯣ ꯍꯩꯃꯥ ꯀꯩꯅꯣ ꯃꯩꯕꯥ ꯍꯅꯨꯊꯪꯗꯨꯗ ꯏꯔꯥꯡ ꯈꯤꯠ ꯇꯧꯔꯛꯑꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯅꯤꯀꯣ ꯏꯕꯥꯅꯤꯅ ꯏꯆꯥ ꯃꯉꯥꯡ ꯐꯪꯖꯕꯒꯤ ꯍꯔꯥꯎꯖꯈꯤꯕꯗꯣ ꯅꯪꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤꯕꯗꯥꯏꯅꯦ ꯃꯁꯤꯒꯤ ꯍꯅꯨ ꯂꯝꯆꯥꯁꯤꯗꯤ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯃꯒꯂꯦꯝꯁꯨ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯁꯤꯜꯂꯒ ꯑꯩꯕꯨ ꯀꯌꯥꯝ ꯍꯅꯨꯔꯒꯦꯅꯦ ꯍꯅꯨꯗ꯭ꯔꯤ ꯅꯣꯛꯄꯗ ꯍꯌꯤꯡ ꯆꯞꯄꯤ ꯑꯗꯨꯁꯨ ꯍꯌꯤꯡ ꯍꯅꯨꯕ ꯑꯁꯨꯝꯅ ꯃꯉꯥꯡꯁꯨ ꯍꯜꯂꯛꯂꯦ ꯉꯥꯛ ꯂꯩꯔꯒ ꯂꯣꯌꯥꯁꯨ ꯂꯥꯛꯂꯦ ꯍꯦꯄꯤ ꯕꯔꯊꯗꯦ ꯃꯉꯥꯡ ꯃꯔꯨꯞꯀꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯍꯥꯏꯕꯗꯣ ꯂꯩꯇꯕ ꯑꯣꯏꯔꯁꯅꯨ ꯂꯣꯌꯥ ꯃꯥꯅ ꯄꯨꯔꯛꯄ ꯒꯤꯐ ꯑꯗꯣ ꯃꯉꯥꯡꯗ ꯄꯤ ꯀꯩꯒꯤꯅꯣ ꯒꯤꯐ ꯄꯨꯔꯛꯏꯗꯨꯕꯣ ꯑꯩꯗꯤ ꯕꯔꯊꯗꯦꯁꯨ ꯇꯧꯗꯦ ꯆꯨꯝꯅ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯅ ꯀꯧꯕꯅꯦ ꯑꯩꯗꯤ ꯒꯤꯐ ꯂꯠꯅꯕ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯁꯣꯔꯤ ꯑꯩ ꯂꯧꯔꯒꯦꯀꯣ ꯑꯗꯨꯗꯤ ꯊꯦꯡꯛ ꯌꯨ ꯂꯣꯌꯥ ꯀꯩꯅꯣ ꯂꯨꯋꯥꯡ ꯂꯥꯛꯇ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤ ꯃꯑꯣꯡꯒꯗꯤ ꯉꯟꯇꯥ ꯂꯣꯏꯁꯤꯜꯂꯝꯃꯨ ꯂꯧꯕ ꯂꯥꯛꯈꯤ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯇꯧꯔꯨꯅꯨ ꯍꯥꯏꯗꯨꯅꯤ ꯂꯨꯋꯥꯡꯗꯨ ꯒꯦꯠ ꯃꯅꯨꯡꯗ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ ꯃꯉꯥꯡꯅ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯌꯥꯍꯧ ꯊꯦꯡ ꯌꯥꯗ ꯇꯧꯔꯤꯅꯦꯃꯦ ꯁꯣꯝꯗ ꯊꯕꯛ ꯌꯥꯝꯃꯟꯗꯅ ꯅꯪꯒꯤ ꯊꯕꯛꯇꯨꯔꯥ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯦꯝꯆꯥꯅ ꯑꯍꯥꯎ ꯑꯊꯨꯝ ꯈꯔ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯂꯒ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯨꯔꯒ ꯆꯪꯂꯛꯏ ꯏꯕꯨꯡꯉꯣ ꯑꯆꯥ ꯑꯊꯛ ꯈꯔꯁꯦ ꯆꯥꯎꯁꯦ ꯑꯗꯨꯒꯅꯦ ꯌꯦꯟꯒꯁꯦ ꯅꯣꯏꯅ ꯊꯣꯡꯖꯗꯧꯅꯤꯀꯣ ꯏꯃꯥ ꯃꯔꯣꯏ ꯃꯄꯥꯡ ꯁꯦꯝꯕꯤꯔꯝꯂꯒꯦ ꯅꯣꯏꯁꯨ ꯂꯥꯛꯑꯣꯀꯣ ꯃꯦꯝꯆꯥ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄ꯭ꯂꯦꯠꯇꯨꯗꯒꯤ ꯑꯆꯥ ꯑꯊꯛꯇꯣ ꯆꯥꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤ